पाफलसिदा पोथारसी यूट्यूब चैनल असिबु येंबिरिबा ताबिरिबा नुक्सिजरबा इचिन इनाव पुनमकपु अहानमक्तदा नोलुक्चबगा लोइनना खुरुमजरी ngasi August ki tang 16 अथौबसिंगी नुमितका मरी लेनना mahusagumna channel asida saireng ama puduna laksari saireng asibu ibirakpa Bishan Luwang saireng asibu miyamgi mafamda khudol tamjariba Pangambam Nandakumar hauzik lobirasi Bishan Luwanggi saireng August tha puari oihowi kaungamdraba thauna mutnaidraba khudolsu tambiramli ningtamba kanglei achangba maital araba nongthangum laba thauna nongsagum laba lingzelna uchchakhi kanglei imagidamak lanthengna supnam sasangi minai yolhingbu kakthapikhi haudoktuna tumluraba kanglei sa singi bom nongmeigi lan thanglon na mayok na duna lan phamda thawai katkraba athauba singbu ningsingli ngasisu August thana lakpada pokna pham imagidama kanglei cha mirol gidama thawai ga ning tambaga khudolgum khusinnaramlaga nokna fasi sagai ka khiba he athauba thangal general be tikendraji kaungam laroi mirolna singthabagisu loinaidaru lai oikraba thawaigi mutnaidraba mingsatti solhori mirol khudingna thauna lingzel tabu saukthok sei nakhoigi sarol surol ni khallubada kachari hairang lairang mitlugi piranga loinana lausin biuko latna vidana pen biuko he athawasing matang asida Bishan Luwanggi sereng loisinjari thagatjari punamakpu